Manipuri News channel mayam bataramok sari loina sigi marwe pausing bizuri. Sahi yani angang hatpata mara laiba mioi president ngakpi kidre. Ing solasin kulum doida Maharashtra da sahi yani haktang ngari bina pimosa amabu rap torba matung atok lambada mara lai hai na padok pikraba Ravi Asok Supreme Court na sibai serak pikraba matung da mioi estina president Draupadi Murmu da mahapungakpi naba Ajarakpada president na ngakpi kidre hairi. Supreme Court ki judge omna saba bench amana Ravi Asok sahi anida ngari bina pimsa amada sathaki bathong asi miobegi wakal chendaba amasung thamoi choningai oiba tudokni. Ariduna sibi ayaba sipi kibani. Ravi Asok asi kumja solisi aniga 35 gi September 30 Bombay High Court na trial chathara matungda kumja solisi aniga 30 January da court asina sibi serak pi kibani. Court ki wayal adu Supreme Court da sinakrapadu chap manaba wayal pirakpadagi toroiba oina mahakna president da ngakpinanaba haina hajarakibani. Drug kamari lainaba farba me sing BJP ki leader singa naknaba oiri. Tripura Assembly da opposition ki leader Jitendra Chaudhary na Leingak pairiba BJP da maral siratana drug trafficking da Tripura ki BJP Leingak na political project ama othoknanaba hotnare. Masina natana drug trafficking ki kutang da Tripura da BJP na power painanaba hotnaduna leire haina phongtoki. Mar makata na hai narcotic drug and psychotropic substance ek ki makada farba mioi taragi manung da mapandi BJP ki leader singa naknaba natraga makoi ki mari mata sing oiri. Drug trafficking ki harmioi kaya ase mamang BJP ki leader singa thoram kaya da photo kaminaduna lemina ba ukrabani masina takpudi drug trafficking network sing ase politicking ki oiba protection phangle haibani. Tripura da BJP du haiba se soidrabani chief minister amadi BJP ki lusingba singna criminal sing bungaktuna thamlabra haiba simiyamna tuhangadabani hairi. Imphal yauna India ki city tara dagi sahi taruk tagi na try pan phau manung lebe school tamli ngang sina nisa sina wisang hekhalakli. Sahi taruk tagi na try pan phau manung lebe school tamli ngang singi marak suruk thapagi henavi drug sinaba amasung youth thapagi sang Imphal yauna India ki city tara da hekhalakli haina study aman hairi. Jamasiki matang da ngalingi matamdagi yingsinba matok tai haina AIIMS na New Delhi sathagiba multi-city survey ki report na hairi. Survey ase Imphal yauna Bangalore, Chandigarh, Delhi, Dibrugarh, Hyderabad, Jammu, Lucknow, Mumbai amadi Ranchi hairiba city taragi governments, private amasung rural school singi mahiroi lisingmaga samapan kunda sathagibada thenakibani hairi. Tiger Partydi ki tanthokkhre misakni pambena lusingba ULF. Waimayum Azidur Rahman Alliance Tiger Partydi ki tanthokkhre misakni haina pambena lusingba ULF na Punturali Party asigi DOPNE gi Secretary Charairongba Toksomna Thaturobosero Amalahai Mayang Imphal gi Rengkul Jabi Lekai dagi Waimayum Azidur Rahman Alliance Tiger asi hokiba sahi solisini kulumdoi dagi kunmari phau party asigi member ama oina thabak torami party ki chana kalon singbungak po ngamlaktabadagi Tiger asi party dagi tanthokkhre mioi amani. Ana hojik mioi kharagi kupu ama semkalaga chathariba thabak thawam sing asi party ga kaigum hiram amadada mari lenade Tiger anti-social oiba thabak thorong amata taroidabani karigumba mahak amasung mahaki onguna anti-social oiba thabak torabadi maral adugi dimakta party na cherak pigani hairakli. Leingak semdringei mangwene na maite amasung Kuki BJP MLA marakta yasanaba purakpa center na pamli. President rule gi mahut Manipur miyam gi Leingak ama lehnanaba thabak lokhalakdringei mangwene na maite amasung Kuki BJP MLA singi manungda khenaba wakalo leiriba ase hana resolve tawba BJP high command na pamli. Kumja solution kulumdagi May ahumda Manipur da maite amasung Kuki community anigi marakta crisis tholakraba matung ahanba oina ngarang New Delhi da maite amasung Kuki gi BJP MLA sing puna saruk yadana Manipur gi issue amadi Leingak amuhana sembagi matangda wa khanakre. New Delhi da leba BJP headquarter da ngarang pangthokkiba mifam adu da party gi General National Secretary BL Santos amasung party gi North East Coordinator Dr. Sambit Pratan saruk yaki meeting adu politically amasung constitutionally animak na mai pakpa amani haiba yai. Yerumda cancer ohenba yaba masak yawi haibagi matangda tizinba hukre. Yerumda cancer ohenba yaba masak tenare hai wakat lakhar matungda Karnataka ge Food Safety and Standard Department na tongan fam senirom henbadagi yerumgi sample sing khongkotlaga sayang tawba hukre. Capital City Bangalore dagi sample yangkai hena lokot ki state adugi tongan fam da hangliba supermarket mall amasung local market sing dagi sample khongkotlaga laboratory sing da sayang tonama thorang lokolakpani. Nakai kya dagi okalakhibagi matung inai mafam ayambada orang kaina yoleba yerumda AOZ cover cancer oilakpu yaba masa amayawi miyangi wakatar matunda department asina yerungi sample sing khongkolaga laboratory sing changin tokibadugi report mathang sahida ikalakadabani Delhi dasu yerumda AOZ hariba chang kudong thirangai oiba posak yawri habagi wakat lakrabani. Myanmar gi former MP amana Manipur Kuki militant group Nipan gi lusingbo oire India ge passport pairi voting rights su phangli. Okay, but say solution sama promote the Myanmar member of parliament MP Oiramba Myanmar citizen Hungarian Pau Guiti Huse Manipur Kuki militant group Nipang Lusingbo Vitanatana Indian
passport pai amasung voting right phangli haina report amana hairi India gi internal security ga mai lena Indo-Myanmar border fencing asi jana maroiba ama oirabasu Christian body singna back toba Kuki Zomi amasung Mar militant group singna Indo-Myanmar border fencing amasung free movement regime gi mayokta leiba singi maroibadi sangla matam ase Indo-Myanmar border gi open border sing nakal animak ki militant sing free movement route ama oina lerkiba asinani Manipura huzik India government ga su sign tawdana santi wari satariba Kuki militant group nipan asibulu singliba Thangalian Pau Guite ase Myanmar national oibitana tana India da leidana leba asida tongan ba anti national activities sing kya ama sathabada Tenana Senai, Adubu Haribasing Asi, Indians Gomena, Kangakudagi, Hokibasi, Sorchiniga Trampanda, Myanmar, National Border, Matokram, Indians, Passport Param Libono, Habasigi, Matanga Inquiry, Amasatakre, report among Matung in a Huzik, India, the Susan Toriba Kuki, Zomi, Mar, Underground, Outfishing Gip upon the central body Ama Oiba, UPFK, Constitutional Partner Ama Oiba, ZRA Gi, President Oiba, Hungarian, Pau BTSC, Myanmar citizen Amani. Masigi matang the Bharat Sarkar ki Home Ministry ki Makeri ki Manipur Sarkar ki Chief Secretary dan notice survey tawduna Myanmar citizen oiriba Thangalian Pau Guite na matokram na Indian passport payam libono haibagi matang the matik sa pakum pirnaba khan balai krai Thangalian Pau Guite ase Myanmar ki Chin state ki Tongjiang township ki Olmon village tagini loina ing solsing sama pramogda da Myanmar da Zomi National Congress ki candidate oina candidate ama oina Myanmar ki MP oina elect tokibani adum humahak hagani haina kibidagi Myanmar thadokduna chenkibani Home Ministry gi Makidagi makata na airibana ZRO gi lusingbo oiriba Thangalian Pau Guite ase solsing sama pramogda manga dagi hona Manipur gi Chusampur district le rakibani matamadagi ngasi pawbo Thangalian Pau Guite mahaki pona pulomdam oiriba Myanmar da satri Myanmar citizen oiba Thangalian Pau Guite ase India ki passport paibadana tana voter ID card paidana Indian citizen ama oina vote hadabagi hak phawa phangli pangna tana mahaki imung manung phawa Manipur gi voter oina register tawri amaramda India gi international security gi mai lena huzik Indo-Myanmar border fencing khabagi thabak yamna kana sathari India gi north east state sing amasung Myanmar lonaba kilometer 1,700 sangba Indo-Myanmar border fencing khabagi thabak asina maram oiraga lakadori sahi tarah ki matungda border asi nathorajin yadaba koi koisalaga leiragani Bharat Sarkar ki cabinet committee on security na border fencing khaba yauna border ki lambi sembaga mari lenena mamang se solising ani kunmari ki March adalupa crore lising kuntramata kaithokpuda ya pikre lenena mamang se solising ani ga kunmari ki December da ki huzik phawda Indian authority na India ki North East state la leba Myanmar national lising nipunithoi kadai da lekhrabage haibadu mapping tawba loikre haiba miyasing ase ayambana Mizoram amsa Manipur ki chingi district sing lei haina Home Ministry chap chana khangba ngamle hairi